Ahanmamagtada Diamond Radio Channel ge Crime Update. Nifuga taruk suba tangkak tabiribisungu James Saiguzamna taramnuk chubagulone koknona khurumjari. Ngasisu hauzik oriba Taliban ge update macha ama thamjaraga. Masigi warisdagi oirakiba asengba true story amaga mu puthokjaraga adugumlaba case amaga mu pujarake. Hauzik oriba Taliban gi oriba situation sigi anoba update khara mu hapchinjari. Aduga mamangda thokiba nongmani nisida thokpa thodok amaniga hapchanjari aduga ainan handagi panbada chithajaba amaga mayamna hangakpa tonga tongan wahangsing haitare Taliban singi mathakta Afghan singna moigi aircraft sizinaba yadra yes sizinaba ye masi sizinadabagi maram amalai karino haikanda pilot mapan Taliban sing hatokhre moigi thabaksi chathadringeda haidi mokhoigi lalongchi chathrak matamda Afghan singna helicopter adagi kari haitare ko aircraft sing sizinarga yamna koigi America gi afa afa khuju kholai sing moi mathakta kaptharagadi moi lanji bera kanis moi khangye duna yam ngalingai matamda handak haitare pilot mapan moin haibe indabagi pilot mapan handak hatkhi pilot mapan si aircraft koigi puraga nongmai ekta leptona kapthaba ngamba aduga koigi helicopter mana hujikti tonga tonga helicopter leiko koigi nongmai maru kari kari se tap tain hapak hekta kapthabada Taliban singnaga paknga moi dobjani masigumba season naba pilot sing leyeba pilot mapan hatki pilot kaya mana thabak tui Taliban hatpa kibisdagi thabak tui aduga pilot kharana moi sengna Afghan dai Taliban singi matakta nomai kapkada borgadi aikhoigi punsigi khallakanda aikoi imung manungi yenga kanda aikoi makhoigi matakta nomai kapanga moi hai moi masi wapam chi myam sengna hai masina Taliban singna hantak Afghan loksin na bhona bada aircraft singa si season na kidabana achauba Taliban singi yamna mai pakna ba machak ama oikhi haiba wafam sibanga sige ihan hanba update ama thamjarba matungda aikoi nahansi mokhoigi Kabul gi shahar manakta koigi Afghan sing haitare Afghan sing Taliban yadaba singna mokhoigi firan si angouba amadi amuba si tap tai thet khrabani adu masi hariba firan sing thechalam adu da Taliban sing udringeda moi mioi khrana haitare mokhoigi kano si lokthare angoubaga amubaga moigi firan si lokthare aduga moi asangba angangba karege mayan toyan Taliban gi Afghan gi leiriba se mokhoi masi mok thele Taliban sing na laga irai laina khange o masidi mokhoina khoigi mayok ta leirena haidana adu mokhoidu pajana phuri moin aduga phaklang da mokhoi makhut nga khatlaga rocket launcher ga pai nongmai ga pai adu hat khrabra haidi video di only la ise khoi only 20 second khaki video ne la ise hat khrabra haibadi khangde masima leire aduga Independence Day of Afghanistan se ngarang ni aduna hairi basida miyam puno mana akoi ge celebration je tawe madu celebration to bududa Taliban sing nongmai kapsale kadra nongmai kapsale nupi yangang yauna krasi adu exactly kaya sigrabano haise mafam duda media na court to di mobile sing na namnaba Taliban oiro ade Afghan oiro mafam duda leiba mi ne phere hairaga namba khrani maduna yamna mamutta na khangba ngamde aduga nupi yangang sing yamna kireba hojik si mafam duda leiba sing Taliban sin olakane na kibadagi makhoisi mafam du thadoga chatpa haitare pulap sangu lakpa sida Taliban na chatpa yaroina nongmai cha padra kape masigi video sisu ai lejarabani ado tangai phadan utpe yarago chage aduga aikhoigi kare haitare YouTube ki policy dasu utpe yadabagi amasu leibani na masi khara sului anyway so ngasai gi hairiba praja sing nupi angang sing mamang no mai kapsan mangang pik leba gai do nupi sing naga pamdana ko chen magi mong do haitare video du loin ubu fangi kana gum chinok sing hai Taliban bu ya ba chinok sing haitare ko hojik si China su yai Pakistan su yai ko topale bak sing ya ba yamna lei aduga India da su yaba dum marakta dum yawba jani muslim na taboiro amoiro masidi tongan ba haitare la ibo wafam di Taliban bu yamna yabiragadi Taliban bu yamna nungsibiraba Taliban bu yamna pambi bo ragadi hojik oriba situation sida gari tawraga rakari no amta Taliban da chalaga tha mani te lebiru sosi yam kan hainingi maramdi loi urani ko dai du dadi mi atopa lapadana kari tawi aduga Taliban sing na Afghan da kari tawi atopa mi gi lamdana kari tawi nupi angang dana kari tawi haibado hawjik si moi nahan haido ki wafam du de khara on ba hawre ba moisi
ꯀꯔꯤꯒꯨꯝꯕ ꯑꯣꯟꯕ ꯈꯔꯗꯤ ꯍꯧꯔꯛꯏꯕ ꯑꯩꯅ ꯇꯝꯖꯔꯤꯕ ꯄꯥꯎ ꯄꯨꯝꯅꯃꯛꯁꯤꯗꯤ ꯇꯥꯂꯤꯕꯥꯟꯒꯤ ꯃꯤꯆꯪ ꯑꯣꯔ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯤꯆꯪ ꯑꯃꯠꯇ ꯅꯠꯆꯗꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯁꯟꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯄ ꯄꯥꯎꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯝꯖꯕ ꯃꯇꯝꯗ ꯅꯥꯀꯟ ꯑꯃꯈꯛꯀꯤ ꯍꯥꯏꯇꯥꯔꯦ ꯇꯝꯖꯕꯒꯤ ꯋꯥ ꯀꯔꯤꯝ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯒ ꯀꯔꯤꯝ ꯃꯔꯤ ꯊꯣꯛꯅꯖꯗꯦ ꯕꯁ ꯑꯩꯅ ꯊꯣꯛꯅꯕ ꯍꯥꯏꯕꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯑꯆꯨꯝꯕ ꯇꯧꯔꯕꯗꯤ ꯇꯥꯂꯤꯕꯥꯟ ꯑꯣꯏꯒꯦꯔꯥ ꯑꯐꯒꯥꯟ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯇꯥꯕꯅꯤ ꯑꯔꯥꯟꯕ ꯇꯧ ꯇꯥꯔꯗꯤ ꯇꯥꯂꯤꯕꯥꯟ ꯑꯣꯏꯒꯦꯔꯥ USA ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯌꯥ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯤ ꯑꯣꯏꯒꯦꯔꯥ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯆꯤꯡꯃꯤ ꯑꯣꯏꯒꯦꯔꯥ ꯑꯔꯥꯟꯕꯕꯨ ꯇꯧꯔꯗꯤ ꯂꯥꯜꯂꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯁ꯭ꯇꯦꯟꯅꯤ ꯁꯣ ꯄ꯭ꯂꯤꯖ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗ ꯌꯥꯝꯅ ꯈꯟꯕꯤꯗꯅꯕ ꯑꯗꯨꯒ ꯌꯥꯝꯅ ꯇꯥꯂꯤꯕꯥꯟꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯃꯨꯛꯇꯪ ꯇꯥꯂꯤꯕꯥꯟꯗ ꯆꯠꯂꯒ ꯑꯍꯤꯡ 10 10 ꯑꯥꯗ ꯆꯠ ꯑꯝꯇ ꯂꯦꯛꯄꯤꯔꯨꯆꯣꯅꯤ ꯂꯣꯏ ꯚꯤꯗꯤꯑꯣꯒ ꯄꯨꯔ ꯆꯠꯄꯤꯒꯣ ꯈꯔ ꯌꯥꯝ ꯅꯝꯃꯒ ꯄꯨꯕꯤꯔꯣ ꯍꯌꯦꯡ ꯏꯁꯥꯃꯛ ꯍꯜꯂꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯒꯁꯨ ꯏꯃꯦꯜꯗ ꯀꯩꯅꯣ ꯈꯔ ꯊꯥꯒꯠꯄꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯝꯖꯔꯤꯕ ꯋꯥꯐꯝꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯣꯏꯔꯛꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯔꯤ ꯀꯅꯥꯅ ꯀꯔꯤꯒꯤ ꯁ꯭ꯇꯦꯟꯗ ꯂꯩ ꯀꯅꯥꯅ ꯀꯔꯤꯒꯤ ꯁ꯭ꯇꯦꯟꯗ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯗꯕ ꯌꯥꯔꯣꯏ ꯍꯤꯁꯇ꯭ꯔꯤ ꯈꯪꯗꯅ ꯑꯩꯈꯣꯏ ꯆꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤ ꯈꯪꯉꯒ ꯆꯠꯄ ꯇꯥꯕꯅꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯪꯉꯒ ꯑꯩꯈꯣꯏ ꯆꯠꯈꯤ ꯇꯥꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯞꯗꯦꯠ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯤꯗ ꯑꯩ ꯈꯖꯤꯛ ꯈꯖꯤꯛ ꯄꯨꯖꯔꯛꯀꯦ ꯌꯥꯝ ꯀꯟꯅ ꯃꯈꯥꯗꯤ ꯄꯨꯖꯔꯛꯏꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯔꯐ ꯘꯅꯤꯒꯤ ꯃꯥꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯐꯒꯥꯟꯗꯒꯤ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯄꯁꯨ ꯍꯧꯔꯦ ꯑꯗꯨꯒ ꯃꯁꯤꯁꯨ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯑꯅꯧꯕ ꯁꯔꯀꯥꯔꯁꯤꯅ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯀꯔꯝꯕ ꯂꯩꯕꯥꯛꯀ ꯆꯨꯡꯁꯤꯟꯅꯔꯛꯀꯗꯒꯦ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯃꯔꯝꯗꯤ ꯍꯟꯇꯛ ꯃꯈꯣꯏꯅ ꯄꯥꯏꯔꯤꯁꯤ ꯍꯟꯇꯛ ꯈꯛꯇꯅ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ ꯄꯥꯏꯔꯝꯃꯕꯅꯤ ꯁꯔꯀꯥꯔ ꯄꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯂꯣꯏ ꯈꯪꯉꯕꯅꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯑꯣꯡ ꯄꯨꯡꯑꯣꯟ ꯑꯣꯟꯒꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯦ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯑꯣꯜꯂꯦ ꯇꯥꯂꯤꯕꯥꯟ ꯌꯥꯝ ꯐꯕ ꯐꯠꯇꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ ꯍꯥꯟꯅꯗꯤ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯒ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯄꯥꯏꯔꯒ ꯆꯠꯂꯝꯗꯦ ꯍꯟꯗꯛꯇꯤ ꯒꯥꯔꯤ ꯃꯆꯥꯗ ꯃꯤ ꯑꯍꯨꯝ ꯇꯣꯡꯖꯜꯂꯒ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯄꯥꯏꯔꯒ ꯆꯠꯂꯤ ꯃꯤꯆꯝꯁꯤꯡꯗ ꯇꯥꯜꯂ ꯅꯣꯡꯃꯩ ꯀꯥꯞꯄꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯂꯥꯛꯑꯦ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯩꯕꯗꯨ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯃꯥꯡꯗ ꯀꯥꯞꯄꯤꯕ ꯅꯣꯡꯃꯩꯗꯨ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯆꯠꯊꯗꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝꯅ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯦꯖ ꯑꯦ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯃꯌꯥꯝꯁꯨ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯄ ꯌꯥꯔ ꯊꯥꯒꯠꯆꯔꯛꯀꯦ ꯁꯣ ꯃꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯍꯦꯛ ꯀꯥꯕꯨꯜ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯐ꯭ꯂꯥꯏꯠ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯄꯥꯏꯕꯗ ꯃꯤ ꯑꯅꯤꯈꯛ ꯇꯥꯔꯛꯏꯀꯣ ꯑꯃꯅ ꯔꯟꯋꯦꯗ ꯇꯥꯏ ꯑꯃꯅ ꯃꯤꯒꯤ ꯌꯨꯝꯊꯛ ꯑꯃꯗ ꯇꯥꯏ ꯌꯨꯝꯊꯛꯇꯨꯒꯤ ꯃꯄꯨꯗꯨꯁꯨ ꯏꯟꯇꯔꯚ꯭ꯌꯨꯒ ꯇꯧꯗꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯇꯧꯔꯤ ꯃꯥꯒꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯅ ꯎꯅꯗꯅ ꯌꯥꯝ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯉꯛꯄ ꯑꯀꯤꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯨ ꯌꯥꯝ ꯇꯝꯃꯤ ꯑꯦꯅꯤꯋꯦ ꯑꯁꯤꯅ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯀꯔꯝꯍꯥꯏꯅ ꯄ꯭ꯂꯦꯟꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯀꯗꯥꯏꯗ ꯅꯞꯄꯅꯣ ꯄ꯭ꯂꯦꯟꯁꯤ ꯃꯄꯨꯝ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯃꯄꯨꯝ ꯑꯣꯏꯕꯁꯤ ꯃꯐꯝꯗꯨ ꯃꯌꯥꯝ ꯈꯜꯂꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯣꯏ ꯏꯟꯖꯤꯟ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯥꯏꯗꯤ ꯑꯇꯣꯞꯄ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗꯒꯗꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯏ ꯃꯁꯤ ꯁꯦꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯁꯣꯞꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯧꯕꯒ ꯌꯥꯎꯏ ꯃꯗꯨꯃꯛꯇꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯟꯖꯤꯟ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯏꯟꯖꯤꯟ ꯑꯀꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯃꯈꯨꯠꯅ ꯄꯥꯏꯔ ꯇꯣꯡꯉꯤ ꯃꯗꯨꯒ ꯄꯥꯏ ꯌꯥꯄꯣꯟꯇꯦ ꯃꯗꯨꯒꯤ ꯁꯤꯒꯤ ꯏꯟꯖꯤꯟ ꯃꯅꯨꯡꯁꯦ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯒꯦꯕꯨ ꯃꯥꯡꯁꯤꯗ ꯃꯤ 1,000,000 ꯍꯦꯛ ꯂꯩ ꯃꯇꯝꯗ ꯐꯠꯇ꯭ꯔ ꯃꯅꯨꯡꯗ ꯄꯥꯏꯁꯜꯂꯒ ꯍꯦꯛꯇ ꯁꯤꯡꯖꯨ ꯁꯥꯒꯗꯕꯖꯥꯠꯅꯤ ꯀꯟꯈ꯭ꯔꯕꯖꯥꯠꯅꯤ ꯀꯗꯥꯏꯗꯒꯤ ꯃꯤꯒꯤ ꯍꯣꯔꯁ ꯄꯋꯥꯔꯁꯦ ꯑꯉꯛꯄ ꯐꯪꯅ ꯈꯨꯠꯅꯒ ꯁꯨꯃꯥꯏꯅ ꯄꯥꯏ ꯌꯥꯕ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤ ꯐꯣꯇꯣꯁꯣꯞ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯣꯡꯉꯛꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯃꯌꯥꯝ ꯍꯪꯉꯦ ꯑꯗꯣ ꯃꯁꯤ ꯀꯗꯥꯏꯋꯥꯏꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯑꯩꯈꯣꯏꯅ ꯅꯩꯅꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯃꯥꯒꯤ ꯃꯈꯣꯡ ꯇꯥꯔꯛꯑꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯄꯥꯏꯈꯠꯄ ꯍꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯀꯣꯟꯁꯤꯟꯈ꯭ꯔꯤꯕ ꯖꯒꯥꯁꯤꯒꯤ ꯅꯥꯛꯁꯦ ꯃꯁꯤꯒꯤ ꯅꯥꯛꯁꯤꯗ ꯁ꯭ꯄꯦꯁꯁꯤ ꯃꯤ ꯑꯃꯃꯝ ꯆꯪꯁꯤꯜꯂꯒ ꯀꯨꯟꯕ ꯌꯥꯕꯒꯤ ꯁ꯭ꯄꯦꯁ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯒꯤ ꯅꯥꯀꯟꯒꯤꯁꯨ ꯃꯤ ꯑꯃ ꯆꯪꯁꯤꯜꯂꯒ ꯀꯨꯟꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯆꯪꯉꯒ ꯃꯣꯏ ꯃꯤ ꯑꯅꯤꯁꯤ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨ ꯃꯤ ꯑꯅꯤꯁꯤ ꯆꯪꯉꯒ ꯑꯗꯨ ꯄꯥꯏꯕꯒꯤ ꯍꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯥꯟꯊꯔꯛꯄꯖꯥꯠꯅꯤ ꯅꯪꯗꯕ ꯍꯥꯏꯇꯥꯔꯦ ꯄꯥꯏꯐꯝ ꯀꯔꯤꯁꯤ ꯈꯔ ꯂꯩꯇꯕ ꯑꯗꯨꯒ ꯃꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯃꯔꯝꯗ ꯈꯔ ꯍꯦꯟꯅ ꯈꯪꯉꯒꯗꯤ ꯃꯗꯨꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯪꯕ ꯌꯥꯕ ꯈꯣꯠꯄ ꯒꯥꯏꯁꯤ ꯈꯔ ꯂꯩꯕꯖꯥꯠꯅꯤ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤꯀꯣ ꯑꯥꯔꯅꯣꯟꯒꯤ ꯐꯤꯂꯝ ꯑꯃ ꯀꯃꯥꯟꯗꯣꯅ ꯑꯃ ꯂꯩꯕꯤꯔꯝꯒꯅꯤ ꯃꯌꯥꯝ ꯐꯤꯜꯝꯗꯨ ꯁꯨꯞꯅꯇꯪꯒꯤ ꯉꯁꯤ ꯍꯥꯏꯔꯒ ꯍꯌꯦꯡ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯂꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯃꯥꯟꯗꯣ ꯍꯥꯏꯔꯤꯕ ꯐꯤꯜꯝꯗꯨ ꯑꯣꯟꯂꯤ 2 daysꯀꯤ ꯐꯤꯜꯝꯅꯤ ꯍꯥꯏꯖꯔꯤꯕ ꯃꯆꯥꯅꯨꯄꯤ ꯐꯥꯕꯗꯒꯤ ꯃꯥꯕꯨ ꯑꯥꯗ ꯄꯨꯈ꯭ꯔꯒ ꯄ꯭ꯂꯦꯟꯗ ꯅꯥꯟꯊꯣꯔꯛꯄꯗꯨ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯄ꯭ꯂꯦꯟꯗꯨꯗ ꯃꯥ ꯇꯣꯡꯃꯤꯟꯅꯕ ꯃꯤꯗꯨ ꯈꯨꯅꯤꯡ ꯊꯤꯜꯂꯝꯃꯒ ꯃꯣꯟ ꯀꯨꯞꯁꯜꯂ ꯊꯝꯃꯝꯃ ꯃꯥ ꯃꯈꯥꯗ ꯊꯛ ꯀꯨꯝꯃꯛꯑꯒ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯅꯤꯅ ꯏꯌꯥꯗ ꯌꯥꯔꯦꯀꯣ ꯑꯗꯨ ꯀꯨꯝꯃꯛꯑꯀꯥꯟꯗ ꯄ꯭ꯂꯦꯟꯗꯨ ꯄꯥꯏꯕ ꯍꯧꯔꯛꯄꯒꯤ ꯃꯈꯣꯡ ꯀꯣꯟꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯃꯈꯣꯡꯗꯨꯗ ꯂꯤꯊꯕ ꯌꯥꯏ ꯑꯗꯣ ꯃꯥꯗꯤ ꯁ꯭ꯄꯦꯁꯦꯜ ꯐꯣꯔꯁꯇꯨꯗ ꯂꯩꯔꯝꯕꯅꯤꯅ ꯃꯥꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯆꯪꯉꯛꯑꯀꯥꯟꯗ ꯄ꯭ꯂꯦꯟꯗꯨꯒꯤ ꯃꯈꯣꯡꯗꯨ ꯀꯣꯟꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯨꯗ ꯑꯥꯔꯅꯣꯟꯗꯤ ꯃꯗꯨꯒꯤ ꯆꯀꯥ ꯃꯈꯣꯡꯗꯨꯗ ꯄ꯭ꯂꯦꯟꯗꯨꯅ ꯁꯨꯃꯥꯏꯅ ꯄꯥꯏꯈꯠꯂꯛꯄ ꯍꯧꯕ ꯀꯥꯟꯗ ꯄꯥꯠ ꯑꯃꯗ ꯌꯨꯡꯅ ꯇꯧꯔ ꯇꯥꯍꯧꯔꯒ ꯏꯁꯤꯡꯗ ꯆꯂꯥꯡꯅ ꯇꯥꯕꯅꯤ
ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗꯤ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯑꯗꯨꯒ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡ ꯑꯣꯏꯗꯕ꯭ꯔꯥ ꯃꯄꯥꯟ ꯑꯣꯏꯕ꯭ꯔꯥ ꯀꯥꯎꯔꯦ ꯑꯗꯨꯒ ꯃꯄꯥꯟꯗꯨꯗ ꯆꯪꯁꯤꯜꯂꯛꯑꯒ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯊꯧꯈꯤꯕ꯭ꯔꯥ ꯈꯣꯠꯈꯤꯕ꯭ꯔꯥ ꯑꯗꯩ ꯃꯊꯪ ꯃꯊꯪ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯐꯤꯂꯝꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯇꯝꯖꯅꯤꯡꯉꯤ ꯋꯥꯐꯝꯗꯤ ꯃꯤꯗꯨ ꯀꯗꯥꯏ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯌꯥꯝ ꯌꯥꯝ ꯍꯪꯉꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗ ꯌꯥꯝ ꯍꯪꯉꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯩꯒꯤꯁꯦ ꯑꯌꯥꯝꯕꯁꯤ ꯑꯈꯪꯕ ꯑꯣꯖꯥ ꯒꯨꯔꯨꯗ ꯅꯠꯆꯗꯦ ꯑꯩꯈꯣꯏꯅ ꯇꯝꯖꯔꯤꯁꯦ ꯑꯗꯨꯒ ꯈꯪꯗꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤꯡ ꯈꯪꯗꯕꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯍꯥꯎꯁ ꯋꯥꯏꯐꯁꯤꯡ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯆꯛꯀꯥꯁꯤꯒꯤ ꯅꯥꯀꯟꯁꯤꯗ ꯃꯈꯣꯏꯁꯤ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯤ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯁꯨꯅꯤ ꯑꯩꯅ ꯑꯃꯨꯛ ꯄꯨꯁꯟꯖꯔꯛꯀꯗꯣꯏꯁꯤ ꯄꯟꯖꯥꯕꯇ ꯑꯩꯈꯣꯏꯒꯤ ꯄꯟꯖꯥꯕꯁꯨ ꯃꯅꯤꯄꯨꯔꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯔꯖꯦꯟꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯡꯇꯝꯕꯒꯤ ꯈꯣꯠꯄꯒꯤ ꯀꯔꯤꯒꯤ ꯌꯥꯝꯅ ꯍꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯏꯚꯟ ꯁꯤꯈ꯭ꯔꯤꯁꯤ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯕ꯭ꯂꯨ ꯁ꯭ꯇꯥꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯁꯤꯈ꯭ꯔꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ 1984 ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯕ꯭ꯂꯨ ꯁ꯭ꯇꯥꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯟꯖꯥꯕꯇ ꯂꯩꯕ ꯃꯤꯁꯤꯡ ꯅꯍꯥꯔꯣꯟꯒ ꯃꯔꯤ ꯂꯩꯅꯩ ꯀꯥꯞꯄ ꯈꯣꯠꯄ ꯑꯗꯩ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯁꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯩꯅꯁꯨ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯇ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯂꯤꯖꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯁꯨꯃꯥꯏꯅ ꯄꯟꯖꯥꯕꯀꯤ ꯀꯦꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯊꯣꯛꯏ ꯄꯟꯖꯥꯕꯇ ꯅꯩꯈꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯅꯩꯔꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯄꯟꯖꯥꯕꯇꯁꯨ ꯅꯩꯈꯤꯕꯖꯥꯠꯅꯤ ꯍꯦꯛꯇ ꯈꯤꯇꯪ ꯃꯔꯤ ꯂꯩꯅꯕ ꯑꯍꯤꯡ ꯂꯦꯛꯍꯜꯂꯨꯕꯒꯤ ꯑꯗꯩ ꯂꯝꯕꯤꯗ ꯒꯥꯔꯤ ꯋꯥꯏꯈꯤꯕꯒꯤ ꯀꯩꯗꯧꯕꯩ ꯁꯨꯃꯥꯏꯅ ꯄꯟꯖꯥꯕꯀꯤ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯆꯍꯤ 18 ꯑꯃꯅ ꯆꯍꯤ 22 ꯁꯨꯔꯕ ꯆꯍꯤ 22 ꯁꯨꯕꯁꯤꯅ ꯄ꯭ꯔꯗꯤꯞ ꯁꯥꯏꯅꯤ ꯀꯧꯏ ꯑꯗꯨꯒ ꯆꯍꯤ 18 ꯁꯨꯕꯁꯤꯅ ꯕꯤꯖय ꯁꯥꯏꯅꯤ ꯀꯧꯏ ꯄꯥꯈꯪꯅꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯣꯏꯅꯁꯨ ꯇꯤꯟꯅꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯣꯛꯄꯗ ꯑꯗꯣ ꯃꯈꯣꯏꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯄꯨꯂꯤꯁꯅ ꯅꯈꯣꯏ ꯂꯥꯜꯍꯧꯕꯒ ꯃꯔꯤ ꯂꯩꯅꯩꯅ ꯍꯦꯛ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯇꯣꯔꯆꯔ ꯌꯥꯝꯅ ꯇꯧꯕꯤ ꯑꯗꯣ ꯃꯈꯣꯏꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯣꯏꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏ ꯄꯟꯖꯥꯕꯇ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯀꯗꯥꯏꯗ ꯑꯩꯈꯣই ꯆꯠꯂ ꯐꯗꯣꯏꯅꯣꯁꯤ ꯃꯣꯏꯁꯤ ꯈꯜꯂꯦ ꯃꯇꯝꯗꯨꯗ ꯑꯁ ꯃꯣꯏ ꯑꯅꯤꯅ ꯁꯨꯝ ꯈꯟꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯁꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯔꯦ ꯑꯗꯩ ꯍꯦꯛꯇ ꯃꯣꯏꯒꯤ ꯄꯨꯂꯤꯁꯅꯒ ꯐꯥꯈꯤꯕꯁꯤ ꯃꯌꯨꯝꯗꯒ ꯍꯤꯡꯅ ꯄꯥꯛ ꯂꯥꯛꯇꯕꯖꯥꯠꯅꯤ ꯁꯤꯕ ꯆꯦꯜꯍꯜꯂ ꯀꯥꯞꯄ ꯈꯣꯠꯄꯁꯤ ꯌꯥꯝ ꯇꯧꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯍꯥꯟꯋꯥꯏ ꯇꯧꯔꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯃꯣꯏ ꯈꯜꯂꯦ ꯁꯤꯅꯤꯡꯗꯕꯅꯤꯅ ꯃꯣꯏꯁꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯦꯕ ꯑꯗꯩꯗ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯏꯌꯥꯔꯄꯣꯔꯠꯇ ꯑꯩꯈꯣꯏꯒꯤ ꯄꯟꯖꯥꯕꯇ ꯂꯩꯕ ꯁꯤꯗꯩꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯍꯣꯏ ꯃꯇꯝꯗꯨꯗ 19 ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦꯀꯣ ꯊꯧꯗꯣꯛꯁꯤꯅ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯟꯖꯥꯕꯀꯤ ꯀꯩꯅꯣꯁꯦ ꯏꯟꯁꯔꯒꯦꯟꯁꯦ ꯁꯨꯝ ꯇꯞꯊꯔꯒꯁꯨ ꯇꯞꯅ ꯂꯥꯜꯍꯧꯕꯒꯤ ꯀꯩꯅꯣ ꯏꯔꯥꯡꯁꯤ ꯄꯨꯂꯤꯁꯀ ꯁꯨꯝ ꯃꯤꯆꯪ ꯀꯩꯅꯣꯒꯁꯤ ꯊꯣꯛꯑꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯃꯌꯥꯝ ꯈꯪꯕꯤꯔꯦꯀꯣ ꯑꯗꯨꯒ 1996ꯇꯅꯦꯕ ꯊꯣꯛꯏꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯀꯨꯏꯔꯕ ꯃꯇꯨꯡ 84ꯗꯒꯤ ꯀꯩꯅꯣꯗꯅꯤꯀꯣ ꯁ꯭ꯋꯥꯏꯒꯤ ꯃꯔꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯄꯨꯂꯤꯁꯅ ꯇꯧꯕꯁꯤꯗ ꯃꯈꯣꯏꯁꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯏꯌꯥꯔꯄꯣꯔꯠꯀꯤ ꯑꯀꯣꯏꯕꯁꯤ ꯍꯦꯛ ꯂꯥꯛꯑꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯌꯥꯔꯄꯣꯔꯠꯁꯤ 11 ꯁꯦꯞꯇꯦꯝꯕꯔ ꯊꯣꯛꯈꯤꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯨꯝꯅꯃꯛꯇ ꯂꯩꯕ ꯏꯌꯥꯔꯄꯣꯔꯠꯁꯤ ꯆꯦꯛꯁꯤꯟꯕ ꯍꯦꯟꯈ꯭ꯔꯦ ꯃꯔꯝꯗꯤ ꯏꯌꯥꯔꯄꯣꯔꯠ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯦꯛ ꯇꯧꯔꯒ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯑꯦꯛꯁꯇ꯭रीमिꯁ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯩꯕꯅꯤ ꯌꯥꯝ ꯆꯦꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯃꯇꯝꯗꯨꯗ ꯀꯣꯝꯃꯝꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯕꯖꯥꯠꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯄ꯭ꯂꯦꯟꯒꯤ ꯃꯔꯝꯁꯤ ꯌꯥꯝ ꯅꯩꯅꯩ ꯍꯥꯏ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯑꯗꯨꯒ ꯄ꯭ꯂꯦꯟꯒꯤ ꯃꯔꯝꯁꯤꯅ ꯄ꯭ꯂꯦꯟꯒꯤꯁꯤ ꯀꯃꯥꯏꯅ ꯆꯠꯄ ꯈꯣꯠꯄ ꯑꯗꯩ ꯄ꯭ꯂꯦꯟꯒꯤꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯏꯟꯗꯤꯌꯥꯗ ꯂꯩꯅꯤꯡꯗꯕꯅꯤ ꯂꯟꯗꯟꯗ ꯆꯠꯅꯤꯡꯕꯖꯥꯠꯅꯤ ꯂꯟꯗꯟꯒꯨꯝꯕꯗ ꯆꯠꯈ꯭ꯔꯒꯗꯤ ꯃꯐꯝꯗꯨꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯒ ꯂꯟꯗꯟꯗ ꯄꯟꯖꯥꯕꯤ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯦꯅꯤꯋꯦꯌꯔ ꯍꯥꯏꯇꯥꯔꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯟꯖꯥꯕꯤꯁꯤ ꯃꯔꯨꯑꯣꯏꯅ ꯀꯦꯅꯦꯗꯥ ꯑꯗꯨꯒ USA ꯑꯗꯨꯒ ꯃꯐꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯥꯎꯗꯤ ꯑꯔꯕ UAE ꯂꯩꯔꯤ ꯃꯌꯥꯝꯁꯤꯗ ꯀꯥꯔ ꯊꯧꯕ ꯇꯦꯛꯁꯤ ꯊꯧꯕꯁꯦ ꯑꯩꯈꯣꯏ ꯄꯟꯖꯥꯕꯤ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ 11ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ USAꯗ ꯀꯣꯏ ꯆꯣꯝꯕ ꯀꯣꯌꯦꯠꯀ ꯌꯦꯠꯄꯁꯤꯗ ꯕꯤꯟ ꯂꯥꯗꯦꯟ ꯃꯥꯜꯂꯦꯅ ꯄꯟꯖꯥꯕꯤ ꯀꯌꯥꯒꯤ ꯗꯨꯀꯥꯟ ꯃꯩ ꯊꯥꯗꯣꯛꯄꯤꯕ ꯊꯨꯒꯥꯏꯕꯤꯕ ꯑꯗꯒꯤ ꯍꯥꯠꯇꯣꯛꯄꯤꯕꯒ ꯌꯥꯝ ꯌꯥꯎꯈ꯭ꯔꯤꯕꯅꯤꯀꯣ USAꯗꯒ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯄꯟꯖꯥꯕꯤ ꯌꯥꯝ ꯂꯩꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯄ꯭ꯂꯦꯟ ꯇꯤꯀꯦꯠꯇꯤ ꯂꯟꯗꯟ ꯇꯥꯟꯅ ꯆꯠꯅꯕꯗꯤ ꯚꯤꯖꯥ ꯑꯃꯨꯛ ꯀꯛꯀꯅꯤ ꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯑꯃꯨꯛ ꯀꯛꯀꯅꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯂꯧꯔꯨꯅꯤ ꯄꯩꯁꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗ ꯃꯣꯏꯅꯤꯁꯤ ꯋꯥꯈꯜ ꯈꯟꯅꯔꯦ ꯄ꯭ꯂꯦꯟꯁꯤ ꯇꯣꯡꯉꯒꯗꯤ ꯀꯗꯥꯏ ꯇꯣꯡꯕ ꯌꯥꯏ ꯃꯣꯏꯁꯤ ꯈꯜꯂꯦꯕ ꯅꯨꯡꯇꯤꯒꯤ ꯄ꯭ꯂꯦꯟ ꯄꯥꯏꯈꯠꯄ ꯈꯣꯠꯄ ꯀꯩꯗꯧꯕ ꯍꯥꯏꯁꯤ ꯌꯦꯡꯗꯅ ꯏꯌꯥꯔꯄꯣꯔꯠ ꯃꯅꯥꯛꯁꯤ ꯐꯝꯃꯒꯅꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠꯀꯤ ꯏꯍꯣꯍꯣꯕ ꯑꯣꯏ ꯁꯝꯕꯟ ꯑꯣꯏ ꯈꯤꯇꯪ ꯂꯤꯇꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯣꯏꯅꯒꯥꯏꯗꯤ ꯂꯩꯕ ꯖꯒꯥ ꯄ꯭ꯂꯦꯟꯅꯗꯤ ꯁꯨꯃꯥꯏꯅ ꯄꯥꯏꯈꯠꯂ ꯆꯠꯈꯤꯕ ꯇꯥꯔꯛꯄꯁꯤ ꯃꯣꯏ ꯌꯦꯡꯕꯖꯥꯠꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯑꯗꯩꯗ ꯃꯣꯏꯅ ꯁꯨꯝ ꯈꯜꯂꯦ ꯃꯈꯣꯡ ꯀꯣꯟꯁꯤꯟꯈ꯭ꯔꯀꯥꯟꯗ ꯁꯥꯏꯠ ꯑꯃ ꯍꯣꯔꯒ ꯂꯩ ꯑꯁ꯭ꯋꯥꯏꯁꯤ ꯇꯣꯡꯕ ꯌꯥꯅꯤ ꯀꯥꯏꯅ ꯃꯣꯏꯁꯤ ꯈꯪꯕꯖꯥꯠꯅꯤ ꯃꯣꯏꯅ ꯁꯨꯝ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯑꯗꯩ ꯈꯔ ꯄ꯭ꯂꯦꯟ ꯃꯅꯨꯡꯁꯤꯗ ꯂꯒꯦꯖꯅ ꯀꯔꯥꯏ ꯂꯩꯕ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯌꯧꯔꯒꯗꯤ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯏꯌꯥꯔꯄꯣꯔꯠꯇꯨ ꯌꯧꯔꯒꯗꯤ ꯊꯣꯛꯈꯤꯕꯗꯗꯤ ꯇꯤꯀꯦꯠ ꯀꯛꯇꯤ ꯌꯦꯡꯗꯧ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝ ꯃꯔꯛꯇ ꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯀꯥꯏꯅ ꯃꯣꯏꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯄꯥꯔꯒ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ ꯏꯌꯥꯔꯄꯣꯔꯠꯁꯤꯒꯤ ꯑꯍꯣꯕ ꯖꯒꯥ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯂꯤꯁꯜꯂꯒ ꯅꯣꯡꯃꯗꯤ ꯂꯥꯛꯑꯦ ꯃꯣꯏꯅꯤ ꯂꯤꯁꯜꯂ ꯂꯥꯛꯑꯀꯥꯟꯗ ꯃꯤ ꯃꯌꯥꯝꯁꯤ ꯀꯥꯈꯠꯈꯤꯕ
luggage happa loirakpa khotpa sini moi masi manau si manung di changa ba aduga thaisan dana sum yeng lei moi hauji ki matam da haidi yaroi ko moi na tawrisi aduba aseng ba thodong ni thokki ba sajin na ba film gi wari nati aduna machin manau sina aduguma tanjam di kan moi manung gi mi sing luggage ka hap loi dum sat kharga mamang da leba mi na come on lao gain tawba jani tawbudi numidang oiba numidang atheng ba pai bi airport ne plane ne aduna ngasai mi jing da lo plane pai ba ya bi mamai lek thok pai tor kan da keno dum chakre na mamai lek thok pai ji ne tawba du da machi manau ani si amma ma de siri chen thura ga ngasai gi saka manak tu du moi ji siele moi sum chiela ga saka ji manak si da tap nakan ji moi ji nap khib jan tap na sieling ai si da adai di tamna sum chalaga nga haleraga mamai sonda mung leirani nga lega aduga mapa chap chaba yeng kan madugi runway du paikhat khiduri me makhong du smaina chaka du konjhala kanda machim manau ani nakan paira leibjan ngasai gi Afghanistan gi mi ani tarakhibugi wari hamagani ko aina hapet ngasi pusin jaris adai da mo ani chap manana nappaga leibaduda makhoi ani na khallu da ba haitare wakhan mayam ꯑꯩꯈꯣꯏꯅ ꯁꯨ ꯃꯁꯤ ꯀꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯁ ꯄ꯭ꯂꯦꯟꯁꯤ ꯅꯞꯄꯒ ꯁꯨꯃꯥꯏꯅ ꯇꯣꯡ ꯌꯥꯖꯠꯂꯒ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯋꯥꯍꯪꯁꯦ ꯍꯪꯅꯔꯛꯏꯅꯦꯕ ꯉꯔꯥꯡ ꯅꯍꯥꯟ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯧꯕꯗꯣ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯄ꯭ꯂꯦꯟꯒꯤ ꯃꯄꯥꯟꯗ ꯅꯞꯇꯣꯏꯗꯨꯕꯣ ꯄ꯭ꯂꯦꯟꯁꯤꯅ ꯄꯥꯏꯗꯣꯔꯤꯁꯤ ꯀꯔꯝꯕ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯄꯥꯏꯒꯗꯣꯏꯅꯣꯗꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤ ꯃꯌꯥꯝꯁꯤ ꯃꯔꯣꯟꯅꯦ ꯂꯩꯔꯤꯁꯤ ꯑꯗꯣ ꯄꯥꯏꯈꯠꯈ꯭ꯔ ꯁꯨꯝ ꯋꯥꯡꯈꯠꯈ꯭ꯔꯒꯅ ꯁꯥꯕ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯁꯥꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯑꯃꯨꯛ ꯏꯪꯕ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯀꯗꯣꯏꯅꯤ ꯅꯨꯡꯁꯤꯠ ꯑꯣꯛꯁꯤꯖꯦꯟ ꯑꯃꯨꯛ ꯐꯪꯉꯣꯏꯗꯣꯏꯅꯦꯕ प्लेन पाइसे सूम पायर कोई नुकसित फंगदब जगह कोई मोबाइल नेटवर्क अब फंग नते मथक तो विंग पाइखरकगा मागी कनो हाई तरह किलोमीटर मसिंग लिसिंग निफु होइगेरा लिसिंग तरा होइगेरा मंगा होइगेरा मागी कनो पाइखरखरदोइने सि पाइखरकी मतम मोय अहोबदु मोय ऑक्सीजन फंगोय हाबजे मसे मनाउ वाखन खनगिदे अदगी मखोइने लेरी मपादमी इंजिन मपा मखोंग मनुंगदुदी अरांग जगह मी फंब जगह नते मधुगी निकपगी प्लेन के तक निक अखोइने लेरी जगह प्लेन तोंगी जगह दुदी लेरोन मरोन हापबा दुगा एसी लेरबा ऑक्सीजन फंगबा लांगहंद्रबा इंजिन गी निन खोंबदु का हेना फंगदर मनुंगदा तोंबोदो खोइ प्लेन ना कोंग पंगजलिमनी तिन नमु योलकान फबदो प्लेन तोंग मनुंग जिम अदुम हौरिनी देना मखोनसे देन मनुंग दुदी करीमत लेयर यावसु नति मोय अस मखोन दुगा करीगा हेक्ता मोय मचे मनाउदी अरोइबो ओइरबजानिदा अदैदा मचे मनाउनी अमगा अमगा गेंगना फंगद्रे सोनाकन लेनाबसिदा अदैदा ngसागी प्लेन से पाइखतखिबसिदा मथक्सी यौरकानदि डोनमेन से हौरेने हेक्ता साब हौगले ngahak leiragadi atmosphere ama yorokpagi mu ingba hore kaidore drigi minus 60 drigi minus mi gi massage da nungsit na phu da mi se krak kangjilo un o leva mi aduga pairi ba speed sina plane pairi sina 1000 km/h 1000 km/h पाइखलैने असुमना याना पायरा मथक यौखरे ऑक्सीजन फंगक्त्रे मथक्सिदा किलोमीटर लिसिंग निफु पाइखरखरबनिको अखोइगी कइनोदा लेरिसि माउंट एवरेस्ट लिसिंग निपान समथिंग निदनको लेरिसे किलोमीटर लिसिंग तरा योपोन्ते मसी सिदे लिसिंग निफु पाइखरखरदि अखोइगी माउंट एवरेस्ट फाउदा मथक यौबदा ऑक्सीजन मांगे हारिमने दोरगदि मखोइना मथकते लेरिदो ऑक्सीजन सि कमाय तोरंगदगे सो मदुदगी मुक दिल्ली दगी चत्तोइसि लंदन ताना चटकदोरसे 10 आवर ने चत्तोइसि 10 आवर किलोमीटर लिसिंग मापन मया चटकदोर अदा मोय मसे मनाउसि क्रमाय तौदैनो मसिनी अदुगा ngसाइगी अफगान गी प्लेन दु तोंगगा अमेरिका ताना पाइदोरिबा प्लेन दु तोंदोरिदुबु मथक्तो ऑक्सीजन फंगगा फंगसु फंगोय सीजु सीनी अदुना मखोय हौबगसु दुम नांधरगसु तारे अदुगा करी हाइतारे करम हाइना प्लेन मताइदा तोंग चतुरिनो अमसु लेखरेको मी मना खोइगी प्लेन थोरमदाइदा विंग दा काखल तोंगिबगी फेसबुक तगा यावबनी मा खालिना विंग दु फम नुंगाइना नुक्सिका सिला तोंग फंगे सिने कन्ना पाइबि स्पीड तु दुम नुक्सिना दुम हुंदौगदब लेरे सिगुम्बा खोइगी भ्रम ओइबो वाखन सि खलुइदबने हाइतारे सो मचिन मनाउ अनिसे अमना प्रदीप साइनी अमदि विजय सानी मखोइ अनिसे असुमना पाइरगा चटपदगी खोइगी कनो यौरे लंदन यौरे लंदन अंगकपनिको लंदन सि यौरे लंदन यौरकांदा एयरपोर्ट चकाजी जरना तारे चकाजी थक ताकांदा लगेज करी पोचै सि लौथननबा खोइगी एयरपोर्ट की मी चंगेको मधु चंगा कांदो चका ताभम नाकन मी म कोद्रोकना तारे
mi ani tarakte ko mi amakha kodrok na tare matamdu da khogi airport ke lei mi singduna mi do han madu punsi kan ma kari no kanano khangde punsi kan na hospital da pure London ge hospital da ma athu matam pure khwadi ngai si kodrok na tarak tu ma mi hun khar ga hola me bojinu pas mi hun je khar kap kap leiram hospital pure hospital ma lying hospital da lying kan numit marini sang numit marini je unconscious lei numit marini matung de hida lang thak tau gan kap tan oxygen pi gan khoton honar kan ma si sor hole den mana hange magi manau nupa bijay saini karai legen hange nang nanong pa su yaw bra haisen matam do hange police da pau haire police no wa hange sumas mai to bani khoi punjab ta lengam da badi chelak pani aduna khoi si London da leiraga di thabok surga chinox legen la pani khopani wari se haire adui matung da madugi wafam du lak padagi mi asi ba makha da ta ba to pa leibak ta leibra haina mu koi thi thina ra matam da wafam ama la madudi khoi Delhi dagi pau si ma khoi gi London gi kano si pau si phaunare mo airport ki lady basi pau si phaunar kanda mi ama mathak tagi makha da tarakpa karai de tarai no khangda ba mi ama khang yam hauba makhol ama loina na tarakhi hai mathak de tarakpa kadai de tarakpa no si khangau da madugi oigini hai dana magi khabar da kai da photo na chingba hape police ne yangale mani ma se ai gi naunu pani hari ai gi naunu pa si ai na maram oidana sibani hai na khale manau no pa postmortem to kanda plane Delhi dagi London da pai rakhi bagi matam hai tare du pai ki bi matam du da ikui kui dana ma di plane dai tarab jani hai bi koi hek plane da phambaga air hostess sing ge le dana adugi matam hai tare adugi pai khat ki bagi take off to bagi matam du dai kan adre hai ba mai postmortem si bagi pungsing hai tare ko aduna magi manau no pa di kan mungam dre adubu Pradip Saini hari sidi angak po mong da hai tare kilometer lising ni fu minus lising ni pu pai khalaga minus drigi 60 minus drigi duda onsala leiraga mado mayum magi mayum dagi lakhiba Pradip Saini airport dagi huralaga changra kanda London ta na yobungam kinumit marini di ma unconscious laikhiba masi record amani ko kana matuna madu try to ba ngam do buja nate aduga angak bani ma masada hai tare so ma si police na khoi case tawi nang smai torga bijai yaudana sang pani haidana tonga tonga case me am panjale masi adana 2014 haitare 2014 bauba hairiba sida sahi taraga nipan sangna court sida masi dum thengna le mana di kanbio yarga de ayam to kanbio ai sigi kano se ekoi police na smai smai tawbudagi ekoi sin haron yauduna yawe haibadagi tawbuduna lefam chapong khangdana tawjakibne kanbio yam kan hai mai manau pa le ramadi fadongni khotongne adugo magi ahing khudi makti ko ma tumba yagi de maram dinga sai plane do thorok podo mana kong de tagi ba migi plane di manung de thoriba kano bog do kui kano upine ba adoki matik lang gi hai tare so mana madan nin khong ba ta ki ba plane gi aing ba gi asa ba gi temperature hai tare manau nu pa de ta sengna pai ba hogolak podo brain ji pokhai bani hai nuksit ki keno si chana rakta dana then kamai to dan maya mana pokhai khidri banu hai ba do dinga si so adum angak po wari madi oiri adubu ma se makok tu pokhai khidre adubu ma mi oina hingaga su magi punsi mai mamang se plane da thoki ba thodu wa thok tunga ta tom sahi kya je mangaga le nong matama tumphang khangde hai ba wafam sini 2016 da London gi court amana ma se kari hai tare magi maral singak pire ma se ta sena mak mafam du leiba ngamdabdi India dagi chelangna bo hona ba da paisa di leje dana manau no paga smai tokibani aduna magi punsi singak pire mahak India da amohana mana hangi harga na halle halloi harga di mapam masida leibe yani haidana code ayaba pikre Pradip Saini mak taxi driver oina ngasi maksu taxi driver oina haitare aduga mafam du dagi ekoi gi London da leiba haitare ekoi gi Punjabi leiba sing mayam marak tu dagi mayum pale macha ni leire aduga ekoi Heathrow airport haitare London gi airport to Heathrow airport ka hoye aduga hairibi airport sigi mana kari haitare yam nuksibo afamamna airport da thabok tori mi sing dugi acha athak haitare moi gi chana thakna ba moi gi masi se moi sarkar ga yana raga haitare mana thilli hai magi truck sina toroga mai gari sina thilli hai singa si phawju thilli hai hairibi airport no ma kanbi kibani airport da ma tabade hingkibani adubu mana khanjaba ma khaktang di manau nu pa du tang ga hingjaramadi haina warasu wana mana khanjaba wafam ma haitare so kari khanbi masi wari singa sagi
अफगान ngасai तालिबान लंदारा मतुंग पाई की मी अनि तोंग की बदुदी मचिन मनाव अनिसु इंडिया दगी अदुसु पंजाब दगी अदुगा 1984 की ब्लू स्टार ऑपरेशन की मतुंग दा हाइतारे थोलखिबा थौदोक अमना असुमना मचिन मनाव अनिसु लेनिंग दबदगी लंदन द लेननबगी होनखिबा अचुंबा असेंगबा थौदोक अमा खंगने सो करी फाउबी अदोंगे थमोइदा अदुगा ngasiगी क्राइम अपडेट तांकक ताबिरगा अदोंगे थमोइदा करी फाउबी मेसेज समतंग इबिरमो लाइक अमतंग नंबिरमो देन मैम सपोर्ट तौरगदी मखा ताना दुमा एपिसोड से सतजरके हनहना थागचरी ngasigidamak थरोमसिदा सरुगा बिबा अदुगा ngasigidamakतदी जेम्स हेगुजमना क्राइम अपडेट निफुग तरुक सुब तांकक ताबिरिबसिंग मखना लोइसिनजबे याब लोगजरी खुरुमजरी